ꯃꯌꯥꯝꯕ ꯈꯨꯔꯨꯝꯖꯔꯤ ꯑꯗꯣꯝ ꯌꯦꯡꯕꯤꯔꯤꯕꯁꯤ ꯏꯝꯄꯦꯛ ꯅ꯭ꯌꯨꯁꯅꯤ ꯑꯩ ꯖꯣꯏꯁ꯭ꯔꯤ ꯎꯁꯝꯅ ꯏꯝꯄꯦꯛ ꯅ꯭ꯌꯨꯁꯀꯤ ꯃꯅꯨꯡ ꯍꯨꯠꯅꯗ ꯇꯔꯥꯝꯅꯣꯛꯆꯔꯤ ꯅꯍꯥꯟ ꯖꯨꯟꯒꯤ ꯇꯥꯡ ꯑꯃꯗ ꯑꯃꯤꯠ ꯁꯥꯍꯅ ꯃꯅꯤꯄꯨꯔ ꯊꯥꯗꯣꯛꯂꯕ ꯃꯇꯨꯡꯗ ꯍꯧꯖꯤꯛ ꯅꯨꯃꯤꯠ 15ꯅꯤ ꯄꯤꯕꯤꯌꯨ ꯍꯥꯏꯔꯒ ꯊꯥꯗꯣꯛꯈꯤꯕꯅꯤ ꯑꯗꯨꯒ ꯊꯥꯗꯣꯛꯂꯕ ꯃꯇꯨꯡ ꯗꯤꯕꯦꯂꯞꯃꯦꯟꯠꯁ ꯀꯌꯥꯃꯔꯨꯝ ꯂꯥꯛꯂꯦ ꯂꯦꯇꯦꯁꯠ ꯗꯤꯕꯦꯂꯞꯃꯦꯟꯠ ꯄꯟꯖꯔꯕꯗ ꯍꯧꯖꯤꯛ ꯃꯤꯅꯤꯁꯇ꯭ꯔꯤ ꯑꯣꯐ ꯍꯣꯝ ꯑꯐꯦꯌꯔꯁ MHAꯅ ꯍꯧꯖꯤꯛ ꯃꯅꯤꯄꯨꯔꯗ ꯍꯧꯖꯤꯛ ꯚꯥꯏꯂꯦꯟꯁ ꯑꯁꯤꯅ ꯁꯣꯛꯍꯜꯂꯕ ꯃꯤꯌꯥꯝꯁꯤꯡꯒꯤꯗꯃꯛ ꯍꯥꯏꯅ ꯔꯤꯂꯤꯐ ꯄꯦꯀꯦꯖ ꯑꯆꯧꯕ ꯑꯃ ꯂꯥꯎꯊꯣꯛꯈ꯭ꯔꯦ ꯍꯥꯏꯔꯤꯕ ꯔꯤꯂꯤꯐ ꯄꯦꯀꯦꯖ ꯑꯁꯤ 101 crore 75 lakh rupeesꯀꯤ ꯔꯤꯂꯤꯐ ꯄꯦꯀꯦꯖ ꯑꯁꯤ ꯂꯥꯎꯊꯣꯛꯈ꯭ꯔꯦ ꯂꯣꯏꯅꯅ ꯍꯧꯖꯤꯛꯀꯤ ꯍꯧꯈꯤꯕ ꯄꯨꯡ 12 ꯑꯁꯤꯗ ꯌꯥꯝꯅ ꯀꯥꯍꯦꯟꯕ ꯅꯨꯡꯉꯥꯏꯇꯕ ꯊꯧꯗꯣꯛꯇꯤ ꯊꯣꯛꯇꯦ ꯑꯗꯨꯕꯨ ꯉꯁꯤ ꯑꯌꯨꯛ ꯑꯁꯤ ꯁꯉꯥꯏꯊꯦꯜꯔꯣꯝꯗ ꯍꯧꯖꯤꯛ ꯅꯣꯡꯃꯩ ꯀꯥꯞꯅꯕꯒꯤ ꯄꯥꯎꯗꯤ ꯑꯩꯈꯣꯏꯅ ꯐꯪꯖꯩ ꯑꯗꯨꯒ ꯍꯥꯏꯔꯤꯕ ꯊꯧꯗꯣꯛ ꯑꯁꯤꯗ ꯃꯤꯑꯣꯏ 3ꯗꯤ ꯂꯩꯈꯤꯗ꯭ꯔꯦ ꯑꯗꯨꯒ ꯑꯃꯅ ꯑꯁꯣꯛꯄ ꯅꯪꯈ꯭ꯔꯦ ꯍꯥꯏꯕꯒꯤ ꯄꯥꯎꯁꯦ ꯑꯩꯈꯣꯏꯅ ꯊꯦꯡꯅꯖꯩ ꯂꯣꯏꯅꯅ ꯍꯧꯖꯤꯛꯀꯤ ꯃꯅꯤꯄꯨꯔꯒꯤ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯑꯦꯗꯚꯥꯏꯖꯔ ꯀꯨꯜꯗꯤꯞ ꯁꯤꯡꯅ ꯐꯣꯡꯗꯣꯛꯈꯤꯕꯁꯤ ꯍꯧꯖꯤꯛ ꯐꯥꯎꯕꯗ ꯑꯄꯨꯟꯕ 896 ꯑꯥꯔꯝꯁ ꯑꯗꯒꯤ ꯑꯦꯃꯤꯅꯦꯁꯟꯅ 11,763 ꯑꯦꯃꯤꯅꯦꯁꯟ ꯑꯃꯗꯤ ꯕꯣꯝ ꯆꯅꯤꯔꯣꯝ ꯇꯣꯉꯥꯟꯕ ꯃꯐꯝꯗꯒꯤ ꯐꯥꯒꯠꯄ ꯉꯝꯂꯦ ꯍꯥꯏ operation asi kana chathari adubu sima leire adubu hozik sangaithel hoziki nomai kapna bagi paw asi madi akoina adum thengnajari latest oiba news ta aduga hariba nubida si ngasi jungi mapan aduna hoziki hariba jungi amadagina jungi mapan fawbugi manung asida development kamarom akoina thengnakhre hozik manipur da imaiben kayana hozik lekai mass torch rallies thokpagi chatkibagi aduzo akoina pawre thengnare aduga Amit Shah Delhi Amit Shah gi mayum mamangda hozki kuki protesters singna admaina wakatpagi aduguma pause khon thengnare loinana hozki Manipur da laiba Manipur gi NAGA MLAs tarana hozik Amit Shah na kaurakpadagi hozik Union Home Minister Amit Shah na mokoi bu kaurakpadagi Delhi da chatna mokoi mifam kre wari sana kre aduga ngasi mak Nagaland gi Dimapur da laiba Naitu Resort ta hozki paumi singa unaduna wafum camera Fongdokre aduna ngasi akoina pujarikliba topic asi Amit Shah's meeting with 10 NAGA MLAs